Akasvani Imphal Khitrimayum Chitrabhanu na pau pazari ahanbada maru eba pau Manipur gi tongan ba mafamsingda lagliba numit humnida akhak araw yawna akanba nong churaba yai Lok Sabha Mikhal gi taruksuba tangka ki vote thadana khibagi chang chada humpuma toy dasmik sinyo ama oikhi amasung Gujarat ki Raskota Labor Game sanafum ama mai charlakpada angang mapan yawna miyoi kunteret leikhitre Manipur gi tongan ba mafamsingda lagliba numit humnida akha araw yawna akanba nong churaba yai Med Department gi pawn hai Chitrabhanu Ferzol amasung None Zilla da akha araw yawna akanba nong chugani hairiba zilla sing asi orange alert laukthokre Chitrabhanu Ferzol amasung None da ngasi pungda kilometer kuntra digi nani fu phawba akanba nungshit silaba yai hayengna Manipur pumbada akha araw yawna akanba nong amadi pungda kilometer ni fu gi changda akanba nungshit silaba yai hairi Med Department makata na hai nonglay nungsi rimal asi ahing nongyay da Bangladesh amasung nongchu Bengal gi samudra khongbalom da changsilak lakpayay masina maram oduno nongchu Bengal awang thangba Odisha gi samudra khongban amadi awang nongpo ki raja singda akanba nongchugani nonglay nungsi asigi yenglaga National Crisis Management Committee gi mipam ama pangthuktuna raja singda cheksina lenena ba khangan khre Nonglay nusit asigi yenglaga ngami sing samudra da chatana basu khangan khre ambaromda nonglay nusit asigi cheksil thorang oina Kolkata Airport ngasi numit yungbadegi hayeng pung ayuki pung mapan fawba thingzin khre Imphal West Zilla gi oina Lok Sabha Mikhal lisingani kunmari gi vote masing thib nabagi sem saba loire ngarang pawmising da ina Manipur Parliamentary Constituency gi returning officer TH Kiran Kumar na hai lagliba June mari gi ayu pung nipan degi vote masing thiba hogani nimit asigi ayu pung taruk makhai chapchana strong room hangdokani mangna hai puna postal ballot listing manga changa nipu manga phangki aduga electronically transmitted postal ballot system na listing manga chamri humputra mari oikhi postal ballot sing asi Imphal West DC complex khakta da masing thigani Returning officer na hai Imphal West Zilla gi oina puna counting hall mapan legeni mangna hai vote masing thiba asiga mari lenena pawmi singna khuda ki oiba Mikhal gi fal khangana na ba akhana ba mapam ama semduna thamle Lok Sabha Mikhal gi vote masing thiga doriba asigi mari lenena Jiribam Zilla gi oina micro observer teramatoi counting supervisor teramatoi counting assistant teramatoi haple high river officer sing asi lagde bale pa popo nimita training gi damakta report tawna na ba khanga lakle tabiriba pawasi Akasvani Imphal degini Lok Sabha Mikhal gi taruk suba tangka ki vote thadana ki bagi chang chada humpuma toy dasmik sinyo ama oikhi tangka asite Lok Sabha seat yankai nipan gi damakta mirep chanipan marfuma panna lamba tawna ki Mikhal pangto ki bara jataru amasung Union Territory sing adudi Uttar Pradesh ki seat tara mari Haryana gi tara Bihar amasung nungchu Bengal gi nipan Delhi gi seat taret mag Odisha gi taru Jharkhand gi mari amasung Jammu Kashmir gi seat amani nungchu Bengal da chada humbudra mapan dasmik sinyo ohum thada duna khwaidi gi wangna vote thada naki Jharkhand da chada humpu humdoi dasmik taru Odisha da chada humpu mapan dasmik ahum ani Haryana da chada yankai mapan dasmik taru ahum Bihar da chada yankai manga dasmik ani mari Jammu Kashmir da chada yankai mari dasmik sinyo taru Delhi da chada yankai taret dasmik taruk taret Uttar Pradesh da chada yankai mari dasmik sinyo ahum ni tangkak asida voter koti taramatoi romna polling station lag chama taramari da vote thada naki Amorom da tare shuba amasung orobe tangka ki vote khomba ki thabuk su kham thengna kali BJP luchingba amasung Pradhan Mantri Narendra Modi na ngasi Uttar Pradesh ki Mizapur Gosi amasung Bansgaon da miyangi meeting sing da saruk yagani Griha Mantri Amit Shah su Bihar amasung Punjab ki tongan ba rally sing da pangthoka da basing aduda saruk yagani Congress luchingba Rahul Gandhi na Himachal Pradesh ki Una amasung nahan da vote khongani Aam Aadmi Party ki luchingba amadi Delhi ki Mukhyamantri Arvind Kejriwal su Punjab ki Batinda Sahar da miyam ki rally amada saruk yagani Gujarat ki Raskota Labor Game sanafum ama mai chalakpada angang mapan yawna miyoi kuntare leikidre thawdo asingara nunthil athengbada TRP game zone da thokibani thokdo asiga mari lenena Rashtrapati Draupadi Murmu Pradhan Mantri Narendra Modi Haksal Mantri Mansukh Mandavya Congress luchingba Rahul Gandhi na chingbana thokdo asigi matang da nungai taba phungdorakli
Gujarat ki DGP na mafam adu da hakting na chatuni yengsinkre no objection certificate yaudana hangba game sana pam na makhudak tegi thingjinkre Thogdo asigi matangda Gujarat sarkar na miyoy mga nasaba miyol kambu ama natizana bakhangan kre Mukhyamatri Bhupendra Vai Patel na laibak thiba thogdo adu da laikhidraba miyoy singda lupa lakh mari gi khetipuran piragani aduga soklaba singdana lupa lising yankai pigani haina lokthokre Chhattisgarh ki Bijapur jila ki Basta lamdamda Maoist kuntra humde ngarang sarkar da khulaga konana changja rakre CRPF ki DIG amasung jila adugi SP da makoi kuntra humde adu changja rakhibani Rajya sarkar na miyoy humda lupa lakh manga amadi atopa miyoy sing adu da lupa lising kun manga gi incentive piragani haina lokthokre Amorom da Chhattisgarh gi Banetara jila da leiba factory ama pokhaira padamyo ama sire tarung na sopan nangle factory asi Berla Development Block ki perda khungang da leibani Rajya ki Mukhyamantri Vishnu Dev Saina thogdo gasi ki matang da magistrate inquiry tarno na bahukum ama thokre Rajya sarkar na thogdo adu da lekhitraba imung manung ki miyoy sing da lupa lakh manga amadi asopa sing dina lupa lising yankai piragani haina lok thokre Afghanistan gi Faryak amasung masiga thangnaba Sariful province da haukiba numini da ising ichawi thodok da sikiba migi masing 33 sukre sarkar gi paung hai thodo asida Faryak province da ngarang miyoi 32 lekhitre amadi 32 ashok pan nangki aduga Sariful province na nupi mari amasung angang ama lekhitre AIFF Under 17 Youth League ki title lawrkraba Classic Football Academy bu Mukhyamantri Nongthombam Birena thagatpa phongdokre social media da thagatpa warot amada Mukhyamantri na hai league asida Classic Football Academy na anir khana champion orakpasi rajya sik oina yamna chaktok chaningai ni football masana da makata ne hena mai papo orkani habige thazabesu mhangna phongdoki ngarang gawagi Nagaon Panchayat Stadium da sanakhiba final match da Classic Football Academy na Sukdev Delhi FC bu Panjal ani amada thoiduna title asi lokhibani ngasi phongba pause singe maru oiba pawgi dama hauzik hairang khongjam Bhavan leire Bhavan Thagatsari Chitrabhanu Manipur da ngasi fongnariba pauche singda Chandel Zila gi Kemol nomda Rajya Sarkar gi ayaba yaudana thong sarakpada gi muknarakpa Jun Mari da Lok Sabha Mikhal gi bot masing thi na basem saba amasung Imphal Municipality Council na konba mafam singda property tax thiba hokre haiba pau na pauche sing asigi maru iba pau ina fongba thengnare Sangai Express Manipuri edition da ayaba yaudana saba thong yengba chatluba lenga ki miyoi sing changhal khidre haiba pau ahan ba headline Tauri Pau asi sana leibak naharol gi thodang pokna from People's Chronicle Imphal Press amasung huelan pau da ahan balam headline tawduna fongli Tarani pansuba Lok Sabha Mikhal gi bot masing thi na basem saba loire haina ina Manipur Parliamentary Constituency gi returning officer TH Kiran Kumar Fongdo ki bawa from Morning Bell gi ahan ba headline tawri Imphal Press da bot masing thiba da pam da pathodok thok tanaba security gi mathang ohum legani haina Imphal West ki SP KSI Sibakanta na fongdo ki bawa from pauchi asigi headline Pausi asigi ani suba headline ori pau asi Sangai Express English edition dana ahan ba headline tawduna fongli Manipur News ta IMC gi area na konba mafam sing the property tax thiba hokre haiba pau ahan ba headline tawri pau asi sana leibak Imphal Press ama sung People's Chronicle da pau maroi ba pau ina fongli People's Chronicle da Manipur da hybrid orchid makhal ani nong na puthokre haiba pauchi asigi anchor kalam da fongli pau asi atai pauchi sing da su ahan ba lamai da fongba thenare Naharol gi thodang pauche da sakhang da basing na fakiba asami ama nomaina kaptu na hundok lamle amana thiba khangri haiba pau ahan ba lamai da fongli pokna from pauche da nan Manipuri ama makhong da kaplam le nupi rescue tawkre haiba pauchi asigi ahan ba lamai da fongli sana lebak pauche da Manipur da chahi nauriba sing da su breast cancer na nabagi chang wangkhalak le haiba pauchi asigi anchor kalam da fongli Chitrabhanu Thagachari Bhavan aroiba da maroiba pau amuk hana Manipur gi tongan ba mafam sing da lagliba numit humni da akha raw yawna akan manong churabi yai Lok Sabha Mikhal gi taruk suba tangka ki vote thada nakiba ki changcha da humpuma to desmik sinyo ama oiki amasung Gujarat ki Raskote leiba game sanafam ama mai chalakpada angang mapan yawna miyoi kunterek leikidre pau rizere